Maheiroi Fabada Chennaba oja Nupi ane police custody remand Louthakhre. Chahi sigi August 13 da Porompata laiba Medical Institute amada tamlibi Maheiroi Nupi macha ama institute adugi founder oiramba Yumnam Surjit Kumar na faduna launaba honakhibagi thokdokta lautunabada yawi haiba institute asigi oja ane Women Police Station Imphal West na ngahan pharaba matung JMFC Imphal West 1 dage tha asigi nipan phauba numit humni police custody remand Louthakhre. Police na farabe accused ani adude Bamon Kampu Yambem Laikai dage Sonia Yandrembam Elise Yambem Noni Bala chahi kungamapan apokpa Waikula masung top khongnang makhong dage Laisram Kunjarane chahi kunganipan apokpa El Ibo Pisak ne thokdok asiga mari lenana police na lokhalakpa investigation amaga mari lenana hairibade Institute adugi Maheiroi adu haukiba August 13 da Andro da picnic sa si haiduna mayum manaktagi phaduna pukhraga institute adugi oja oiriba Wajid sa amadi oja nupi ane asiga lautuna duna institute adugi hanagi chairman Yumnam Surjit Kumar sahi nifuga mangana phaduna launaba thaurang tawkhibane case asiga mari lenana accusing asi fare haiba pau victim gi imung manungi miyoi sing amade JSC gi mihut sing na pau phangbadage ngarang lamphel da laiba court complex da thomjilakhre maduda police na accuse animak po court ta puthorokpa matamda JSC ama di victim ge imung manungi miyoi sing na court ki campus ta protest sathaduna charang na ba thokdok thokre hai re Umakanta fake encounter ge accuse number 1 da AR ge captain yaure hauki bachai 2009 ge me mari da Imphal West ke iroi sembadagi Assam Rifles na phaduna pukraba matung tha dumaki tang manga ge nongalamdai da saijang amasung senjam khunawani ge tainabada fake encounter da laikhidraba iroi sembadagi chongtham Umakanta gi matang da CBI na satharakiba investigation ge supplementary charge sheet CJM Imphal West da charge sheet file tawrakhre CBI na courta supplementary oina file tawrakiba charge sheet aduda Songtham Umakanta mihat ki accused number 1 da matam aduda lamlai police station gi manung chanba yangang pokpi da laiba Kulumdoi suba Assam Rifles ki company commander kam captain Uttar Pradesh dage Kausalender yaure masigi mathakta matam aduda Thobal commando da leramba duga haujigna Chandel da zamandar oina leriba More ward number 7 dage Holai haukeb apokpa laikhidraba Tongkholun haukeb Tengnopal ge Aimol Satu dagi haujigna Kaksingi CDO da rifleman oina laiba Sialua Suminthang Aimol Thobal Commando apokpa laikhidraba S Munthosi amasung Maphau Kamuching dagi nipan suba IRB da laiba Mangthilal Baife Thobal Commando apokpa laikhidraba HS Ngamjathang Baife accused ki list da yaure case asigi matang da CBI na hanboy na ing 2021 ki December 13 da CJM Imphal West da charge sheet file langkhalakhiba duda de commando personnel asi khaktamag accused oina palakhiba nei CBI na case asiga mari lenana police ki FIR report matungina de Imphal West ki iroi semba mamang lekai dage Songtham Umakanta Elise Manauton sahi kun mari apokpa gunamani ase ing 2009 ge me mangagi ayuk angan ba pung mariga minute taraga mga tabada Imphal East ki lamlai police station gi manung chanba Saijang village da Thobal commando amasung kulhumdoi suba Assam Rifles ke combined force ka khud thokna bada laikhidavane miyoi ase KYKL ge bail out ne khud thokna duna laikhidaba matam maduda .32 ge revolver ama amasung maru mari phangkhe adubu CBI ge SIT na chatharakiba investigation report matungina de Thobal commando amasung Assam Rifles na aranba story ama semgat na bohona ray commando team maduna makhoi gi jurisdiction gi wangmada mari lenaba supervisor officer dagi ayaba mata yauduna encounter adu sathakiba nei yangang pokpi COB gi captain Kauslender na Imphal East ki area da sathaba joint operation da Imphal East commando team gi mahutta Thobal commando aina thokdok adu sathakiba nei crossfire da nongmei ga kapna bada sikhi hairiba position aduga masada paliba nongmei maruge dakfam asiga chana de haina CBI gi charge sheet aduda mayek sengna palle Tamil Nadu gi DGP saraga policeman amadagi lupa lakh 8 ka 1,080 lauthokluba Manipuri ama yauna ani fare
Tamil Nadu gi DGP saraga policeman amadagi namthak tawduna lupa lakh 8,80,000 lawthokibaga mari lainana haukiba nongmaijing numita cyber crime police na Manipur dagi miyoi ama yauna punna miyoi ani fare faraba miyoi ani adugi manungda amade Nigeria machane faraba accused ani adude Ramsan Sogasa chahi 32 amasung Stanley chahi 9 faraba Sagosana hairiba miyoi ase Manipur machane aduga hojikna Nigerian citizen onkraba misak amane miyoi ani asina Tamil Nadu Special Police Force 12 Battalion Manimurthra Tirunelveli District attest tawduna leiba police personnel amadagi namthak tawduna lupa lakh 8,80,000 gi senpham adu mahaki bank account dagi lawthokibane thawdok asigi matang da victim asina cyber crime police ta complaint tawrakpadagi haukiba tha ahum gi mamang da mahaki mobile gi WhatsApp message ki khuthang da Tamil Nadu gi DGP saraga miyoi sing asina yamna attractive oiba price ama phawri haina tharakhe message adu phangbaga police asina hairiba price ki senpham adu lawna bohonabada accusing asina price adu lawna bage process tawbaga mari lainana chawna namthak tawraga yamlaba senpham sing adu mahaki bank account ge khuthang dagi lawthokibani haire complaint adu gi matungina Tirurel Valley gi cyber crime wing na special team ama semduna investigation chathaba horakibane hairiba investigation adu gi matungina haukiba nongmaijing numitta accused ani adu Karnataka gi Bengaluru dagi phagatkhibane special team aduna miyoi ani adudage cell phone sim card amasung ATM card singsu recover tawre sanagi coin singthokpa yaba India gi ahanba gold ATM Hyderabad ta hangdokhre thauringai charge tawba electric vehicle light year o numit kharani gi manungda uraga nei aroi bada tabiri bapum namak pu thagat chare